ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯔꯁ ꯃꯔꯛꯊꯦꯝꯅ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯕꯣꯏ ꯋꯤꯠ ꯑ ꯀꯦꯃꯦꯔꯥ ꯐꯣꯔ ꯑ ꯐꯦꯁ ꯍꯥꯏꯕ ꯃꯨꯚꯤ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯀꯤ ꯃꯍꯨꯠꯇ ꯀꯦꯃꯦꯔꯥ ꯑꯃ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯄꯣꯛꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯀꯦꯃꯦꯔꯥ ꯑꯃ ꯑꯣꯏꯅ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯦꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯂꯣꯏꯕꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯍꯧꯒꯦ꯫ ꯍꯟꯗꯛ ꯑꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯆꯥꯡ ナꯏꯅ ꯊꯥꯒꯠꯄꯗꯒꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯁꯤ ꯑꯁꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤꯗꯃꯛꯇ ꯆꯥꯡ ナꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ 2 ꯂꯥꯈ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯅ ꯍꯦꯟꯕꯤꯔꯕ DSP ꯊꯣꯏꯊꯣꯏ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤ꯫ ꯃꯁꯤ ꯎꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯄꯁꯨ ꯐꯥꯎꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ꯫ ꯏꯌꯥꯝꯕꯒꯨꯝꯅ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯃꯁꯨꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯨ ꯊꯝꯖꯔꯤ꯫ ꯑꯃꯁꯨꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯃꯁꯨꯡ ꯊꯝꯕꯅꯦꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯦꯝꯕꯗ ꯇꯤꯞ ꯀꯌꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯄꯦꯇ꯭ꯔꯤꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯂꯦꯞꯇꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯗ ꯕꯣꯏ ꯋꯤꯠ ꯑ ꯀꯦꯃꯦꯔꯥ ꯐꯣꯔ ꯑ ꯐꯦꯁ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯖꯔꯒꯦ꯫ ꯑꯗꯣꯝꯅ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯅ ꯋꯥꯔꯛ ꯇꯧꯗ꯭ꯔꯕ ꯇꯤꯚꯤ ꯑꯃ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯖꯨꯝ ꯇꯧꯁꯤꯜꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯁꯤꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯎꯠꯂꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯅꯔꯁ ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯣꯔꯛꯐꯝ ꯃꯄꯥ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯊꯝꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡ ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯉꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥ ꯑꯁꯤ ꯍꯔꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯧꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤ ꯀꯦꯃꯦꯔꯥ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯒ ꯃꯀꯣꯛꯅ ꯀꯦꯃꯦꯔꯥ ꯑꯣꯏꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯔꯦꯀꯣꯔꯗ ꯇꯧꯖꯩ꯫ ꯍꯧꯖꯤꯛ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯁꯤ ꯀꯝꯗꯧꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯣꯅꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯑꯃ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯣꯂꯨꯁꯟ ꯑꯁꯤ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥꯒꯤ ꯖꯦꯅꯦꯇꯤꯛꯁ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗꯁꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯖꯤꯟ ꯑꯗꯨꯗ ꯀꯦꯃꯦꯔꯥꯒꯤ ꯖꯦꯅꯦꯇꯤꯛꯁ ꯑꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯤ ꯁꯥꯎꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒ ꯏꯟꯇꯤꯃꯦꯠ ꯑꯣꯏꯔꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒ ꯏꯟꯇꯤꯃꯦꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯆꯤꯇꯤꯡ ꯇꯧꯕꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯃꯤ꯫ ꯃꯃꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯀꯦꯃꯦꯔꯥ ꯑꯃ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯃꯔꯝ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯀꯦꯃꯦꯔꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯦꯡ ꯇꯦꯞ ꯑꯃ ꯍꯥꯞꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯡ ꯇꯦꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯎꯏ꯫ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯍꯥꯞꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯥꯔꯠ ꯐꯦꯂꯤꯌꯔ ꯑꯣꯏꯗꯨꯅ ꯁꯤꯒꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯑꯗꯨꯃꯛ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯇꯥꯔꯒꯁꯨ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯑꯁꯤꯗꯤ ꯂꯦꯞꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯌꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯇꯦꯞ ꯑꯃ ꯍꯥꯞꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯔꯛꯂꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯞꯄ ꯍꯩꯔꯦ꯫ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯇꯤꯡ ꯑꯁꯤ ꯐꯖꯔꯝꯗꯦ
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯀꯦ ꯇꯧꯔꯝꯕ ꯀꯦꯃꯦꯔꯥꯗꯨ ꯃꯈꯣꯏꯒꯤ ꯈꯨꯠꯅ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯑꯃꯗꯤ ꯂꯩꯔꯦꯗꯣ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯒꯤ ꯃꯤꯅꯞ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯁꯤꯗꯤ ꯈꯪꯂꯝꯗꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯇꯦꯞꯁꯤꯡ ꯑꯁꯤ ꯊꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯌꯥꯝꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤ ꯑꯃ ꯆꯪꯒꯅꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯆꯥꯎꯈꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯛ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅꯗꯤ ꯈꯪꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯀꯦꯃꯦꯔꯥ ꯑꯣꯏꯕꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯁꯥꯅ ꯊꯣꯛꯄ ꯇꯥꯔꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯁꯤ ꯃꯤꯒꯤ ꯃꯀꯣꯛꯀꯤ ꯃꯍꯨꯠꯇ ꯀꯦꯃꯦꯔꯥꯒꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯝꯕꯅ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯁꯤꯒꯗꯕꯅꯤ ꯑꯍꯤꯡꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯃꯥꯅ ꯇꯦꯞ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯕꯨꯂꯤ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯅꯤꯁꯃꯦꯟ ꯐꯪꯍꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯃꯤ ꯅꯝꯕꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯈꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯕꯨ ꯑꯗꯨꯃꯛ ꯕꯨꯂꯤ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯑꯁꯤ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯀꯤꯕꯗꯒꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯕꯨꯂꯤ ꯇꯧꯕꯁꯤ ꯑꯃꯨꯛꯀ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯕꯨꯂꯤꯁꯤꯡ ꯑꯗꯨ ꯄꯅꯤꯁꯃꯦꯟ ꯑꯃꯒ ꯐꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕ ꯍꯧꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯔꯨꯞ ꯀꯌꯥ ꯑꯃꯒ ꯄꯨꯟꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅꯗꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯦꯃꯦꯔꯥ ꯈꯛꯇꯃꯛ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯇꯤꯅꯦꯖꯔꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯗꯤꯅꯔ ꯗꯦꯠꯁꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯃꯛ ꯅꯛꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯁꯤ ꯐꯃꯨꯡꯗ ꯌꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯦꯚꯦꯜ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆا ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯂꯦꯚꯦꯜ ꯑꯗꯨ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯄꯔꯚꯔꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯟꯁ ꯑꯗꯨꯗ ꯂꯦꯟꯁꯀꯦꯞ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯥꯔꯠꯕ꯭ꯔꯣꯀꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇ꯭ꯔꯨ ꯂꯚ ꯍꯥꯏꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯐꯪꯂꯔꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯨꯚꯤ ꯍꯣꯜꯁꯤꯡꯗꯁꯨ ꯆꯪꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯃꯨꯚꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯈ꯭ꯔꯒꯅꯤ꯫ ꯃꯁꯤ ꯃꯨꯚꯤꯒꯤ ꯄꯥꯏꯔꯦꯁꯤ ꯀꯧꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯤꯚꯤ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯄꯥꯏꯔꯦꯁꯤ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯟ ꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯃꯍꯥꯛ ꯑꯁꯤ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯣꯟꯂꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯦꯟꯁꯇ ꯐꯣꯀꯁ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯦꯟꯁ ꯑꯗꯨ ꯃꯍꯥꯛꯅ ꯂꯦꯡꯂꯒ ꯐꯣꯀꯁ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯕ꯭ꯂꯔ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯃꯔꯨꯞ ꯑꯣꯏꯔꯛꯂꯝꯃꯤ
Asumna makhoi ani asi adumak naksinnarakpadagi makhoi ani asi nungsinnaraklammi. Hojik nupa aduna nupi adugi mai adu uba ngamdabana maram oiraga nupi aduna nupa adugi mamangda naked oibada karimata khalamdi. Hariba asi isorna maki awaba adubu ubiduna nupi asi thabirakpaga chap manai. Hojik nupa aduga nupi aduga matam kharadi koinari amasung nomagi numitta makhoida nupa ama laklammi amasung hariba nupa asina mak masa asi producer ne haiduna harami. Hariba producer asina nupa adugi punsi adugi so ama sema pami haiduna so harami. Masigi damakta maki punsi da mana record tawragliba posak mayam adugi tape adu makhoida piba tai. Hariba si piba taragadi yamna low budget oiba TV show ama makhoina host tawba ngamgani haiduna harami. Adubu hariba tape sing asi piba taragadi nupi aduga nupa adugagi love making footage adusu makhoida pikhiba tarami. Maram asina couple aduna yaramde adubu makhoida yamnaba paisa ama piraba matamdadi makhoina yarami. Hariba show asi makhoina air tawrami. Masi air tawa matamda mi yamna pamnarami amasung hariba show asi yamna maming leiba show ama haibadu oirai. Amasung numit kharanigi matungda hariba couple asi celebrity couple haibadu oirami. Amasung makhoigi fans million kaya ama leirami. Hojik makhoi na satpa mahong khudingi paparazzi kaya ama laglami amasung makhoigi photo kaya ama su kablami. Amasung makhoi asi show asi dagi paisa kaya ama su talami. Hariba paisa asi sinaraga makhoina yamna anauba amasung fazaba yum ama leirami. Hojik show asigi maming chatpa asi adumak hingalaklami. Nupa macha asigi tonganba channel ama semlammi amasung maki punsi asi yengnabagi damakta mina sel kaya ama peinarami. Aduga nomagi numitta magna maki girlfriend adubu maki nupi oinabagi damakta propose tawrami. Hariba asi makhoina live TV da broadcast tawrami. Makhoigi privacy haibadu leitrabani. Adubu hariba couple asinadi karimata khalamde maramdi makhoigi shogi rating asi adumak wangkhalakli. Hariba propose adu tawraba matamda makhoini asi lohonglammi. Prithibi pummana makhoigi lohongba adubu yamna fazana amasung nungaina yenglammi. Amasung matam kharagi matungda hariba nupa macha asina karigumba khara ama khanglaklami madudi maki country asida leiriba misa khudingmak asi maki show asi yengmana maram oiraga makhoi asi loina addicted oiri. Amasung makhoina maki video adubu matam chupada yengduna leiri thabak kari amata tawdri. Hojik lehariba misak haibu ma khakta ngaibaga chap manari maramdi atopasing adudi mahana leiriba punsi adubu yengduna adumak leiri. Masina maram oiraga mahak amasung maki nupi asi yamna boring oiba amasung lonely life oiba haibadu oiri. Masidagi nupa macha aduna maki nupi ga loinana maki angang oiringai gi mayum aduda laglammi. Hariba mayum aduda mahaki tape ngaktana thalammi. Maduda atopa kariyamata leiba chandri maramdi mahaki tape sing adu thanma matamda yum adu chap thankri. Hojik nupa aduna ahanba tape ki closet aduda changlammi amasung mahaki angang oiringai gi punsi adubu ningsinglaklammi. Aduga mahakna maki punsi da kaya miyamna improve oire habidusu mahakna khalaklammi. Hojik mahakna living room da lakpa matamda mahaki nupi asi TV adugi mamangda yenglon leirammi. Mahak asisu atay gumna addicted haibadu oiri. Amasung mahakna yengliba aduda nupi adubu kauba matamda nupi aduna khunglaktri. Mahakna TV adubu mutanaba tawrami adubu TV adu mudlo haibasu yadri. Mahakna maki nupi da aduma kaurami nupi adusu khumba haibadu leidri. Masidagidi mahak asi yamna wakal nungairamti amasung pi tarammi. Masidagi mahakna khanglaklami madudi maki lebak asida leiriba miyam sing asi hodoknabagi pambai amakhak lei. Madudi mahakna thariba live stream adubu muthatpani. Maram asina mahakna mahaki ahanba day 1 gi tape adubu puthoklalami amasung hariba asi TV amada tharammi. Asumna mahakna maki tape adu tharaga mahaksu yenglammi. Hojik maki live stream adubu yengliba miyam aduna mahakna kamnongna polakhiba haibasi uba phangdawri. Maram asina makhoina madu yamna munna yenglammi. Adubu nupa macha asina ngasaidagi leiriba asi bathtubtani haibadi maki akoibada ising lei. Hojik mahakna TV adubu ising aduda pusilaklammi. Masina maram oiraga mahak asi mai singuna sirammi. Asumna mahakna sikhibadagi live stream adusu loikhre. Hojik mahaki show da addicted oiraba miyam aduna khanglaklami makhoi asi kayam yamni addicted oirage haibadu. Masidagi makhoina TV show adu loiraba matamda mapan thoraklami amasung makhoi punsi asi hanagumna hanjilaklami. Mathangi sinda khoina ui madudi maki nupi asi park amada family amasung mahak asi mahaki mapuraba sikhibana maram oiraga yamna thawai nungairamdi. Adubu
ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯤल्म ꯑꯁꯤꯒꯤ ꯑꯔꯣꯏꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯒ ꯄꯥꯔꯛ ꯑꯗꯨꯗ ꯁꯥꯟꯅꯕ ꯑꯁꯤ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥ ꯑꯃ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄꯤꯛꯆꯔ ꯑꯃ ꯂꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯥꯏꯛ ꯇꯧꯕ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯒꯅꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯔꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫